ꯑꯌꯨꯛ ꯉꯟꯇꯥ ꯍꯤꯌꯥꯏꯔꯦꯜꯗꯣ ꯃꯤꯀꯞ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯥꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯏꯔꯩꯅ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯗꯨꯅ ꯄꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯀꯩꯗꯧꯔꯦ ꯐꯝꯃ ꯂꯩꯔꯗꯤ? ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ ꯍꯦꯟꯖꯤꯟꯕ꯭ꯔꯣ ꯅꯪꯕꯣ? ꯀꯣꯛꯁꯦ ꯌꯥꯝ ꯆꯤꯛꯏ, ꯈꯅꯥꯎꯁꯤꯁꯨ ꯅꯥꯕꯗ ꯋꯥ ꯉꯥꯡꯕꯐꯥꯎ ꯌꯥꯗ꯭ꯔꯦ꯫ ꯍꯤꯌꯥꯏꯔꯦꯜ ꯃꯈꯨꯠꯇꯨꯅ ꯂꯥꯝꯂꯒ ꯃꯔꯥꯏꯕꯛꯇꯨꯅ ꯊꯝꯗꯨꯅ ꯌꯦꯡꯕꯤ꯫ ꯑꯁ, ꯅꯁꯥꯁꯤꯗꯤ ꯌꯥꯝ ꯊꯤꯅ ꯁꯥꯔꯦꯅꯦ ꯁꯤꯗꯤ꯫ ꯅꯀꯣꯛꯇꯨꯁꯨ ꯌꯥꯝ ꯆꯤꯛꯑꯒꯗꯤ ꯉꯁꯥꯏꯅ ꯍꯦꯛꯗꯣꯛꯄ ꯌꯥꯗꯕ꯭ꯔꯣ? ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯖꯕꯗꯨꯗ ꯍꯧꯗꯣꯛꯄꯤꯕꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯑꯗꯨꯒꯤꯅꯤ꯫ ꯑꯗꯨ ꯌꯧꯅ ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯒ ꯅꯪꯅ ꯁꯨꯝ ꯈꯪꯖꯤꯜ ꯂꯩꯔꯤꯗꯨꯕꯨ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯑꯝꯇ ꯂꯣꯏꯁꯤꯜꯂꯣ, ꯍꯣꯁꯄꯤꯇꯥꯜ ꯆꯠꯅꯕ ꯇꯧꯁꯦ꯫ ꯍꯣꯁꯄꯤꯇꯥꯜ ꯆꯠꯇ꯭ꯔꯁꯨ ꯌꯥꯅꯤ ꯏꯌꯥꯝꯕ꯫ ꯐꯥꯔꯃꯥꯁꯤꯗꯒꯤ ꯍꯤꯗꯥꯛ ꯂꯧꯔꯒ ꯑꯗꯨꯝ ꯆꯥꯔꯒ ꯁꯨꯝ ꯐꯖꯈꯤꯁꯅꯤ꯫ ꯂꯣꯛ ꯊꯨꯡꯉꯝꯗꯥꯏꯒꯤ ꯇꯧꯔꯤꯅꯤ꯫ ꯗꯣꯛꯇꯔ ꯌꯧꯗꯅ ꯐꯥꯔꯃꯥꯁꯤꯗꯒꯤ ꯍꯤꯗꯥꯛ ꯄꯪꯆꯥꯗ ꯆꯥꯕꯗꯣ ꯇꯧꯒꯅꯨ꯫ ꯂꯥꯞꯄꯁꯨ ꯅꯠꯇꯦ, ꯍꯥꯏꯐꯦꯠꯇꯪ ꯆꯠꯊꯣꯛꯎꯔꯒ ꯌꯦꯡꯊꯣꯛꯄꯅ ꯐꯅꯤ꯫ ꯂꯣꯏꯁꯤꯜꯂꯝꯃꯨꯀꯣ, ꯑꯗꯨꯗ ꯇꯧꯔꯛꯀꯅꯨ꯫ ꯑꯩ ꯕꯥꯊꯔꯨꯝꯗ ꯏꯁꯥ ꯁꯦꯝꯇ ꯁꯦꯡꯗꯣꯛꯈꯤꯒꯦ, ꯀꯨꯏꯔꯣꯏ꯫ ꯑꯩ ꯆꯪꯉꯛꯄꯗ ꯅꯪ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯝꯒꯗꯧꯕꯅꯤꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯕꯥꯊꯔꯨꯝ ꯂꯣꯝꯗ ꯍꯥꯊꯨ ꯍꯥꯊꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯁꯥꯅ ꯅꯨꯡꯉꯥꯏꯇꯕꯒ ꯏꯔꯩꯅꯨ ꯃꯁꯥꯗꯣ ꯏꯍꯩ ꯍꯩꯅꯤꯡꯗꯦ꯫ ꯇꯁꯦꯡꯅ ꯃꯁꯥꯗꯣ ꯃꯥ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯤ꯫ ꯍꯩꯅꯤꯡꯗ꯭ꯔꯕꯁꯨ ꯍꯩꯅꯤꯡꯗꯅ ꯃꯐꯤ ꯃꯔꯣꯜ ꯂꯣꯏꯁꯤꯟꯕ ꯍꯧꯏ꯫ ꯇꯟꯖꯥꯗꯨꯗ ꯁꯤꯖꯗꯣ ꯏꯔꯩꯅꯨꯕꯨ ꯀꯧꯗꯨꯅ ꯆꯪꯂꯛꯏ꯫ ꯕꯦꯝꯃ, ꯕꯦꯝꯃ! ꯏꯃꯥꯁꯦ, ꯇꯥꯏꯌꯦ, ꯀꯩ ꯍꯥꯏꯒꯦ? ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯉꯁꯥꯏꯗꯒꯤ ꯀꯨꯝꯁꯨ ꯀꯨꯝꯊꯔꯛꯇꯦ꯫ ꯅꯃꯥꯏ ꯅꯃꯤꯠꯀꯗꯨꯅ ꯏꯃꯛ ꯃꯛꯁꯤꯜꯂꯤ꯫ ꯅꯁꯥꯒ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯅꯪꯕꯣ? ꯏꯃꯥꯁꯦ, ꯑꯩꯗꯣ ꯍꯛꯆꯥꯡ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯀꯣꯛꯁꯨ ꯆꯤꯛꯏ, ꯈꯅꯥꯎꯁꯤꯁꯨ ꯅꯥꯕꯗ ꯂꯣꯏꯔꯦ꯫ ꯑꯗꯨꯒꯤ ꯃꯈꯥꯗꯒ ꯀꯨꯝꯃꯛꯇ꯭ꯔꯕꯅꯤ꯫ ꯌꯥꯝꯃꯛꯅ ꯍꯣꯁꯄꯤꯇꯥꯜ ꯆꯠꯁꯦꯅ ꯂꯣꯏꯁꯤꯜꯂꯝꯃꯤꯅꯤ꯫ ꯍꯣꯔꯦꯟ ꯆꯠꯄꯒꯤ ꯊꯣꯛꯂꯛꯄꯗꯨꯗ ꯏꯃꯥꯁꯤꯗ ꯐꯖꯅ ꯍꯥꯏꯔꯝꯃꯒꯦꯅ ꯇꯧꯕ꯫ ꯀꯔꯤ? ꯅꯀꯣꯛ ꯆꯤꯛꯑꯦꯕ? ꯍꯥꯏꯅ ꯆꯪꯁꯤꯜꯂꯒ ꯃꯃꯣꯒꯤ ꯃꯔꯥꯏꯕꯛꯇ ꯃꯈꯨꯠꯇꯨꯅ ꯊꯝꯂꯒ ꯌꯦꯡꯉꯤ꯫ ꯑꯃꯨꯛꯁꯨ ꯈꯗꯥꯡ ꯃꯈꯥ ꯅꯥꯔꯨꯝ ꯂꯣꯏꯅ ꯌꯦꯡꯕꯤꯔꯒ, ꯏꯁ, ꯅꯁꯥꯁꯤꯗꯤ ꯃꯩ ꯍꯧꯈꯩ ꯁꯥꯔꯤꯗꯅ ꯁꯤꯗꯤ꯫ ꯏꯔꯨꯒ ꯂꯨꯖꯊꯣꯛꯎꯔꯕ꯭ꯔꯣ ꯅꯪꯕꯣ? ꯏꯃꯥꯁꯦ, ꯅꯨꯡꯇꯤꯒꯤ ꯁꯨꯝ ꯂꯨꯕꯗꯨꯗ ꯅꯨꯡꯉꯥꯏꯇꯦꯅ ꯂꯨꯊꯣꯛꯎꯔꯦ꯫ ꯃꯥ, ꯅꯁꯥꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯂꯨꯖꯍꯧꯒꯅꯨ ꯌꯥꯗ꯭ꯔꯣ? ꯅꯁꯥ ꯅꯨꯡꯉꯥꯏꯇꯦꯁꯨ ꯅꯪ ꯉꯁꯥꯏꯅ ꯍꯥꯏꯗꯦ꯫ ꯅꯁꯥꯁꯦ ꯃꯩ ꯍꯧ ꯃꯈꯩ ꯁꯥꯔꯦ ꯇꯧꯔꯤꯁꯦ꯫ ꯉꯁꯥꯏꯅ ꯃꯩ ꯍꯧꯈꯩ ꯁꯥꯔꯕꯅꯤꯅ ꯅꯀꯣꯛꯇꯨꯁꯨ ꯑꯗꯨꯝ ꯆꯤꯛꯂꯛꯄ ꯇꯥꯕꯅꯤꯅꯦ꯫ ꯃꯅꯤ ꯃꯃꯧꯅ ꯁꯥꯟꯅꯕꯗꯣ ꯍꯤꯌꯥꯏꯔꯦꯜꯅ ꯇꯥꯔ ꯃꯥꯜꯂꯤ ꯉꯥꯡꯗꯨꯅ ꯆꯪꯂꯛꯏ꯫ ꯅꯥꯏ ꯍꯥꯏꯔꯒ ꯊꯕꯛ ꯐꯕꯤ ꯁꯥꯔꯤꯅꯤ꯫ ꯉꯔꯥꯡꯗꯒꯤ ꯃꯁꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯗꯣ ꯈꯪꯉꯕꯅꯦꯕ꯫ ꯏꯔꯨꯗꯨ ꯂꯨꯖꯗ꯭ꯔꯗꯤ ꯌꯥꯔꯝꯃꯔꯣꯏ ꯅꯪ ꯉꯁꯤ꯫ ꯏꯁꯤꯡ ꯑꯏꯪꯕꯅ ꯂꯨꯖꯕ ꯅꯠꯇꯤꯌꯦ, ꯂꯨꯝꯕꯨ ꯂꯨꯝꯕꯨ ꯁꯥꯕꯗꯨꯅ ꯁꯨꯝ ꯂꯨꯖꯕꯅꯤ꯫ ꯌꯥꯔꯦꯁꯦ, ꯍꯣꯁꯄꯤꯇꯥꯜꯗꯅꯦ ꯆꯠꯊꯣꯛꯅꯕ ꯇꯧꯔꯨꯔꯣ꯫ ꯅꯁꯥꯗꯣ ꯌꯥꯝ ꯆꯣꯛꯊꯔꯒꯅ ꯗ꯭ꯔꯤꯞ ꯑꯃ ꯌꯥꯟꯒꯦꯁꯨ ꯌꯥꯟꯊꯣꯔꯛꯎꯀꯣ꯫ ꯅꯃꯤꯠ ꯅꯅꯥꯒꯗꯣ ꯏꯀꯨꯠ ꯀꯨꯠꯂꯤ, ꯏꯃꯥ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ꯫ ꯏꯃꯥꯁꯦ꯫ ꯍꯤꯌꯥꯏꯔꯦꯜ ꯊꯨꯅ ꯃꯐꯤ ꯃꯔꯣꯜ ꯂꯣꯏꯁꯤꯜꯂꯛꯂꯒ ꯑꯅꯤꯗꯨꯗꯃꯛ ꯍꯣꯁꯄꯤꯇꯥꯜ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯁꯤꯟꯊꯥꯗꯣ ꯄꯨꯡ 9 ꯇꯥꯁꯤꯜꯂꯛꯂ ꯐꯥꯎꯕꯗ ꯀꯥꯗꯒꯤ ꯊꯣꯛꯂꯛꯇꯕꯗꯨꯗꯗꯤ ꯃꯥꯂꯦꯝꯗ ꯁꯤꯟꯊꯥꯅ ꯇꯨꯝꯂꯤꯕ ꯀꯥ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯊꯣꯡꯖꯤꯜꯂ ꯂꯦꯞꯂꯒ ꯊꯣꯡꯗꯨ ꯃꯈꯨꯠꯅ ꯊꯤꯜꯂꯤ꯫ ꯆꯦꯝꯆꯥ, ꯆꯦꯝꯆꯥ, ꯇꯥꯕ꯭ꯔꯣ ꯅꯪꯕꯣ? ꯄꯨꯡꯁꯦ ꯌꯧꯔꯦꯅꯦ ꯅꯪꯕꯣ, ꯍꯧꯒꯠꯅꯕ ꯇꯧꯔꯣ꯫ ꯇꯥꯕ꯭ꯔꯣ ꯆꯦꯝꯆꯥ? ꯁꯤꯟꯊꯥ ꯇꯨꯝꯕꯗꯤ ꯅꯠꯇꯦ, ꯊꯑꯣꯏꯅ ꯃꯥꯅ ꯍꯥꯏꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯁꯥꯎꯔꯒ ꯐꯩꯖꯨꯞꯀꯗꯣ ꯃꯀꯣꯛ ꯌꯧꯅ ꯀꯨꯞꯁꯤꯜꯂꯒ ꯂꯩꯔꯤꯕꯅꯤ꯫ ꯃꯥꯂꯦꯝꯅ ꯍꯧꯗꯣꯔꯛꯄꯗꯨꯗꯗꯤ ꯐꯩꯖꯨꯞꯇꯨ ꯐꯠ ꯍꯥꯏꯗꯣꯔꯛꯏ, ꯑꯗꯨꯒ ꯇꯞꯅ ꯁꯣꯜꯂꯤ꯫ ꯁꯨꯡꯍꯧ ꯍꯧꯒꯠꯂꯣ ꯌꯦꯡꯉꯨ꯫ ꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯐꯩꯖꯨꯞꯇꯨ ꯈꯨꯝꯖꯤꯜꯂꯒ ꯍꯥꯟꯅꯒꯨꯝ ꯂꯩꯈ꯭ꯔꯦ꯫ ꯀꯧꯕꯗ ꯍꯣꯏ ꯃꯤꯅꯤ ꯃꯥꯏꯅꯤ ꯍꯥꯏꯔꯛꯇꯕꯗꯨꯗꯗꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯂꯒ ꯑꯣꯏꯅ ꯆꯪꯂꯛꯏ꯫ ꯆꯦꯝꯆꯥ, ꯇꯥꯕ꯭ꯔꯣꯃꯤ ꯅꯪꯕꯣ? ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯨꯝ ꯇꯨꯝꯃꯒ ꯂꯩꯔꯤꯁꯦ ꯀꯩꯗꯧꯔꯒꯦꯕ? ꯃꯗꯨꯁꯨ ꯈꯨꯝꯗꯦ꯫ ꯍꯩꯃꯥ, ꯃꯁꯤ ꯑꯉꯥꯡꯁꯤꯕꯨ ꯇꯨꯝꯃꯤꯔ ꯀꯩꯗꯧꯏꯅꯣ? ꯁꯨꯡꯈꯨꯝ ꯈꯨꯝꯍꯜꯂꯛꯇꯕꯗꯨꯗꯗꯤ ꯄꯥꯈꯠꯄ ꯑꯃꯁꯨ ꯌꯥꯎꯁꯤꯜꯂꯛꯏ꯫ ꯆꯦꯝꯆꯥ, ꯆꯦꯝꯆꯥ! ꯀꯥꯟꯅꯔꯔꯣꯏ ꯍꯥꯏꯅ ꯐꯠ ꯆꯪꯁꯤꯜꯂꯤ, ꯑꯗꯨꯒ ꯁꯨꯞꯆꯤꯜꯂꯤꯕ ꯕ꯭ꯂꯥꯡꯀꯦꯠ ꯑꯗꯨ ꯇꯞꯅ ꯍꯥꯡꯗꯣꯛꯏ꯫ ꯁꯤꯟꯊꯥ ꯃꯃꯤꯠ ꯑꯔꯥꯎꯕ ꯑꯅꯤꯗꯨ ꯁꯨꯛꯂꯞ ꯃꯥꯂꯦꯝꯗ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨ, ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯀꯧꯔꯤꯗꯣ ꯅꯪꯕꯨ ꯇꯥꯗꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ꯫ ꯇꯥꯅ ꯈꯨꯝꯗ꯭ꯔꯤꯅꯤꯅꯦ꯫ ꯈꯨꯝꯃꯣꯏ, ꯇꯥꯔꯁꯨ ꯈꯨꯝꯃꯣꯏ, ꯇꯥꯗ꯭ꯔꯁꯨ ꯈꯨꯝꯃꯣꯏ꯫ ꯀꯩꯒꯤ ꯈꯨꯝꯃꯣꯏꯗꯣꯏꯕ? ꯗꯗꯥꯗꯤ ꯑꯩꯅ ꯍꯥꯏꯕ ꯌꯥꯕꯤꯕ꯭ꯔꯣ? ꯌꯥꯗ꯭ꯔꯗꯤ ꯈꯨꯝꯗ ꯇꯥꯕ꯫ ꯌꯥꯔꯦ, ꯄꯨꯡꯁꯦ ꯌꯧꯔꯕꯅꯤ, ꯍꯧꯒꯠꯅꯕ ꯇꯧꯔꯣ꯫ ꯂꯩꯁꯥꯕꯤ ꯃꯆꯥꯅꯕꯨ ꯌꯥꯍꯧꯗꯣ ꯌꯥꯝ ꯊꯦꯡꯃꯧꯅꯕ꯭ꯔꯣ? ꯊꯦꯡꯅꯤꯡꯉ ꯊꯦꯡꯅꯤ, ꯊꯦꯡꯅꯤꯡꯗ꯭ꯔ ꯇꯣꯛꯀꯅꯤ, ꯅꯊꯧ ꯅꯠꯇꯦ, ꯀꯨꯁꯤ꯫ ꯆꯦꯝꯆꯥ, ꯅꯪꯁꯦ ꯉꯥꯡꯅꯕ ꯏꯌꯥ ꯌꯥꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯌꯥꯒꯦ,
ꯑꯩꯅ ꯍꯥꯏꯕ ꯌꯥꯕꯤꯌꯨ ꯗꯗꯥ ꯐꯥꯒꯤ ꯅꯠꯇꯦ ꯑꯩ ꯗꯗꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦꯕ ꯄ꯭ꯔꯣꯃꯤꯁ ꯁꯤꯟꯊꯥꯅ ꯐꯅ ꯍꯥꯏꯖꯔꯕꯁꯨ ꯃꯥꯂꯦꯝꯗꯤ ꯍꯧꯖꯤꯛꯁꯨ ꯃꯥꯒꯤ ꯋꯥꯈꯜꯗꯤ ꯑꯗꯨꯒꯨꯝꯕ ꯑꯃꯠꯇ ꯈꯟꯕ ꯂꯩꯇꯦ ꯁꯤꯟꯊꯥꯕꯨ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝꯅ ꯑꯗꯨꯃꯛ ꯎꯔꯤ ꯍꯦ ꯆꯝꯆꯥ ꯑꯆꯣꯏ ꯉꯥꯡꯒꯅꯨ ꯌꯥꯝ ꯊꯨꯅ ꯍꯧꯒꯠꯂꯨ ꯍꯥꯏꯅ ꯇꯥꯟꯅꯕꯁꯦ ꯈꯔ ꯈꯔ ꯌꯥꯅꯁꯤ ꯁꯤꯟꯊꯥꯗꯣ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯑꯃꯨꯛ ꯁꯣꯜꯂꯤ ꯑꯩꯅ ꯍꯥꯏꯕꯗꯤ ꯌꯥꯗꯅ ꯗꯗꯥꯅ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯀꯩꯗꯧꯕ ꯌꯥꯗꯣꯏꯕ ꯃꯥꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯕꯁꯨ ꯃꯥꯂꯦꯝꯗꯤ ꯑꯗꯨꯃꯛ ꯇꯥꯔꯤ ꯀꯗꯣꯝꯗꯒꯤ ꯍꯩꯖꯤꯜꯂꯛꯏꯕ ꯋꯥꯈꯜꯅꯣꯃꯤ ꯅꯪꯕꯣ ꯅꯪ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯔꯤꯀꯣ ꯀꯔꯟ ꯇꯨꯔꯟ ꯉꯥꯡꯒꯅꯨ ꯑꯉꯥꯡꯅ ꯄꯥꯈꯪ ꯑꯔꯤꯕꯗ ꯅꯨꯡꯁꯤꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯣꯗ ꯌꯥꯎꯕ꯭ꯔꯥ ꯃꯤ ꯍꯧꯖꯤꯛꯀꯥꯟꯗꯤꯅꯦ ꯄꯥꯈꯪ ꯑꯔꯤꯕꯅ ꯂꯩꯁꯥꯕꯤ ꯃꯆꯥ ꯈꯟ ꯈꯟꯅ ꯂꯣꯏ ꯂꯧꯅꯔꯕꯅꯤ ꯑꯗꯨꯒ ꯑꯩꯗꯤ ꯑꯉꯥꯡ ꯃꯆꯥꯁꯨ ꯅꯠꯇꯦ ꯅꯨꯡꯁꯤꯕꯒꯤ ꯅꯨꯡꯁꯤ ꯍꯥꯏꯕꯩ ꯋꯥꯅꯤ ꯄꯥꯝꯕꯒꯤ ꯄꯥꯝꯃꯦ ꯍꯥꯏꯕꯩ ꯋꯥꯅꯤ ꯁꯤꯕꯨ ꯀꯩ ꯀꯥꯏꯔꯒꯦꯕ ꯌꯥꯔꯣꯏ ꯑꯩꯗꯤ ꯗꯗꯥ ꯅꯨꯡꯁꯤ ꯊꯦꯝꯕꯗ ꯌꯥꯔꯛꯇꯕꯗꯨꯗꯗꯤ ꯃꯥꯂꯦꯝ ꯈꯣꯟꯖꯦꯜ ꯀꯜꯂꯞ ꯇꯥꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯁꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯗꯅ ꯏꯔꯦꯟꯖꯅ ꯂꯩꯒꯗꯕ ꯅꯪꯅ ꯏꯊꯛꯀꯤ ꯏꯔꯥꯡ ꯑꯃ ꯆꯤꯟꯖꯦꯜꯂꯤꯗꯨ ꯀꯩꯒꯤꯅꯣ ꯍꯥ ꯃꯤꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯤꯁꯦ ꯒ꯭ꯌꯥꯟ ꯁꯨꯛꯇꯥ ꯇꯥꯗꯦ ꯅꯪ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯔꯤ ꯑꯗꯨꯒꯤ ꯋꯥꯗꯣ ꯃꯇꯨꯡ ꯃꯅꯥꯎ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯅꯨ ꯁꯤꯒꯤ ꯃꯇꯨꯡ ꯇꯥꯕꯗ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄ ꯇꯥꯔꯒꯗꯤꯅꯦ ꯅꯪꯒꯤ ꯑꯃꯨꯛ ꯆꯧꯗ ꯍꯩꯗꯣꯛꯑꯒ ꯅꯪ ꯐꯨꯍꯟꯒꯗꯕꯅꯤ ꯈꯪꯉꯨ ꯃꯇꯧ ꯁꯨꯛꯃꯥꯟ ꯃꯥꯟꯗꯅ ꯑꯗꯨꯝꯅ ꯍꯦꯛ ꯉꯥꯡꯂꯛꯂꯕꯗꯨꯗꯗꯤ ꯁꯤꯟꯊꯥ ꯃꯄꯨꯛꯅꯤꯡꯗꯣ ꯈꯪꯅꯨꯡ ꯅꯨꯡꯁꯤꯈ꯭ꯔꯦ ꯈꯤꯇꯪ ꯏꯀꯥꯏꯔꯛꯄꯒꯨꯝꯁꯨ ꯇꯧꯔꯤ ꯁꯣꯔꯤ ꯗꯗꯥ ꯁꯤ ꯍꯥꯏꯔꯒ ꯏꯔꯦꯟꯖꯅ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯂꯦ ꯑꯗꯨꯒ ꯃꯥꯂꯦꯝꯗ ꯍꯟꯅ ꯌꯦꯡꯂꯝꯗ ꯇꯇꯨ ꯇꯇꯨ ꯃꯄꯥꯟꯗ ꯊꯣꯛꯈꯤꯔꯝꯃꯤ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯔꯕꯁꯨ ꯃꯥꯂꯦꯝꯒꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯑꯗꯨꯃꯛ ꯂꯩ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯇꯦ ꯁꯤꯟꯊꯥꯅ ꯃꯉꯣꯟꯗ ꯏꯀꯥꯏꯔꯞ ꯇꯧꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯝꯂꯒ ꯊꯣꯛꯈꯤꯕꯗꯣ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯃꯥꯁꯨ ꯊꯣꯛꯂꯛꯂꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯤꯟꯊꯥꯗꯣ ꯕꯥꯊꯔꯨꯝꯗ ꯃꯁꯥ ꯃꯎ ꯁꯦꯡꯗꯣꯛꯂꯕ ꯃꯇꯨꯡ ꯃꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯗꯅ ꯊꯣꯛꯂꯛꯂꯝꯃꯤ ꯃꯥꯂꯦꯝꯒ ꯂꯦꯝꯕꯤꯒꯗꯣ ꯐꯝꯂꯒ ꯂꯩꯕꯅꯤ ꯃꯕꯣ ꯑꯩ ꯆꯠꯂꯒꯦ ꯁꯤꯟꯊꯥꯒꯤ ꯋꯥꯗꯨꯗ ꯃꯥꯂꯦꯝ ꯁꯤꯟꯊꯥꯗ ꯈꯪꯌꯦꯡ ꯌꯦꯡꯉꯤ ꯋꯥꯗꯤ ꯉꯥꯡꯗꯦ ꯍꯩꯃꯥ ꯀꯔꯤꯒꯤꯅꯣꯅꯦ ꯍꯧꯖꯤꯛ ꯆꯠꯂꯒꯦ ꯍꯥꯏꯔꯤꯔꯣ ꯅꯪꯕꯣ ꯆꯥꯛꯀ ꯆꯥꯔꯒ ꯏꯔꯦꯟꯖꯅꯅꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯣ ꯃꯗꯨꯗ ꯍꯜꯂꯨ ꯃꯕꯣ ꯑꯩ ꯆꯥꯔꯔꯣꯏꯒꯦ ꯍꯧꯖꯤꯛ ꯁꯨꯝ ꯆꯠꯅꯕ ꯇꯧꯔꯒꯦ ꯍꯩꯃꯥ ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ ꯁꯤꯗ ꯂꯩꯕꯁꯦ ꯏꯆꯥꯕꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥꯅꯦ ꯑꯗꯨꯒꯤ ꯅꯠꯇꯦ ꯃꯃꯥꯗꯣ ꯃꯁꯥ ꯉꯝꯗꯦꯅ ꯍꯥꯏꯕ ꯑꯗꯨꯒꯤ ꯑꯩ ꯍꯧꯖꯤꯛ ꯆꯠꯂꯒꯦꯅ ꯇꯧꯕꯅꯤ ꯍꯩꯃꯥ ꯑꯁꯪꯕꯤꯕꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤꯅꯦ ꯅꯪ ꯗꯗꯥꯗ ꯊꯤꯜꯍꯜꯂꯣ ꯌꯥꯔꯅꯤ ꯃꯕꯣ ꯑꯩ ꯂꯥꯏꯟꯗ ꯁꯨꯝ ꯆꯠꯂꯒꯦ ꯗꯗꯥꯗ ꯑꯃꯨꯛ ꯌꯦꯠꯁꯤꯜꯂꯔꯣꯏꯒꯦ ꯅꯪꯕꯨ ꯌꯥꯕꯨ ꯌꯥꯒꯗꯧꯔꯤꯕ꯭ꯔꯣ ꯌꯥꯅꯤꯌꯦ ꯑꯗꯨꯗꯤ ꯃꯕꯣ ꯑꯩ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯒꯦꯀꯣ ꯐꯔꯦ ꯐꯔꯦ ꯏꯔꯦꯟꯖꯅ ꯆꯠꯂꯨꯀꯣ ꯃꯕꯣꯛ ꯊꯤꯟꯗꯣꯛꯇ꯭ꯔꯦꯀꯣ ꯑꯩ ꯃꯕꯣ ꯌꯥꯔꯅꯤꯌꯦ ꯁꯤ ꯍꯥꯏꯔꯝꯂꯒ ꯁꯤꯟꯊꯥ ꯃꯥꯂꯦꯝꯗ ꯍꯟꯅ ꯌꯦꯡꯂꯝꯗ ꯊꯣꯛꯈꯤꯔꯝꯃꯤ ꯉꯁꯥꯏꯗꯒꯤ ꯃꯥꯂꯦꯝ ꯁꯤꯟꯊꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯣ ꯑꯗꯨꯃꯛ ꯌꯦꯡꯂꯝꯕꯅꯤ ꯐꯠꯊꯣꯛꯈꯤꯕꯗꯨꯗꯗꯤ ꯃꯥ ꯑꯩ ꯑꯝꯇ ꯊꯤꯟꯕꯤꯔꯨꯈꯤꯒꯦ ꯃꯇꯣꯝ ꯊꯥꯗꯣꯛꯄꯗꯨ ꯅꯨꯡꯉꯥꯏꯇꯦ ꯍꯣꯏ ꯍꯣꯏ ꯆꯠꯂꯣ ꯆꯠꯂꯣ ꯑꯗꯨꯅ ꯐꯔꯅꯤ ꯃꯥꯂꯦꯝ ꯐꯣꯛ ꯍꯧꯒꯠꯂꯒ ꯇꯤꯚꯤ ꯃꯃꯥꯡꯗꯒꯤ ꯒꯥꯔꯤ ꯁꯣꯗꯣ ꯇꯥꯞ ꯄꯥꯏꯔꯒ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯒꯥꯔꯤ ꯀꯥꯈꯠꯇꯨꯅ ꯊꯧꯗꯣꯛꯈ꯭ꯔꯦ ꯂꯝꯕꯤ ꯃꯇꯥꯏꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯁꯤꯟꯊꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯒꯥꯔꯤꯗꯣ ꯊꯧꯖꯤꯜꯂꯒ ꯈꯥꯝꯃꯤ ꯀꯨꯝꯊꯔꯛꯇꯨꯅ ꯈꯣꯡꯒ꯭ꯔꯥꯎꯒꯤ ꯄꯣꯀꯦꯠ ꯑꯅꯤꯗ ꯍꯨꯝꯂꯒ ꯃꯨꯟꯅ ꯁꯤꯟꯊꯥꯗ ꯌꯦꯡꯗꯨꯅ ꯂꯩ ꯁꯤꯟꯊꯥꯗꯤ ꯃꯥꯕꯨ ꯎꯔꯕꯁꯨ ꯎꯁꯤꯟꯅꯗꯦ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩ ꯍꯟꯅꯁꯨ ꯌꯦꯡꯂꯛꯇꯦ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯅꯣꯏ ꯃꯃꯥꯅ ꯑꯩ ꯍꯥꯏꯗꯣ ꯑꯁꯦꯡꯕꯩꯔꯣ ꯈꯨꯝꯗꯕꯗꯤ ꯇꯧꯗꯦ ꯌꯦꯡꯂꯛꯇ꯭ꯔꯕꯁꯨ ꯄꯥꯎꯈꯨꯝꯗꯤ ꯑꯗꯨꯃꯛ ꯄꯤꯔꯛꯏ ꯃꯃꯥꯅ ꯅꯪꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯏꯔꯣ ꯅꯪ ꯂꯥꯏꯟꯗ ꯆꯠꯀꯦ ꯍꯥꯏꯔꯣ ꯍꯣꯏ ꯆꯥꯛꯇꯤ ꯂꯥꯝꯗꯕ꯭ꯔꯥ ꯍꯧꯒꯠꯂꯛꯄꯗꯒꯤ ꯀꯩꯝꯇꯁꯨ ꯆꯥꯕ ꯅꯠꯇ꯭ꯔꯤ ꯀꯩꯅꯣꯝ ꯆꯥꯈꯤꯁꯦ ꯁꯤꯟꯊꯥꯅ ꯈꯨꯝꯅꯤꯡꯕꯣꯏ ꯈꯨꯝꯅꯤꯡꯗꯕꯣꯏ ꯇꯧꯕꯗꯨꯗ ꯃꯥꯂꯦꯝ ꯏ ꯀꯥꯕ ꯑꯃ ꯌꯥꯎꯁꯤꯜꯂꯛꯏ ꯆꯝꯆꯥ ꯅꯪ ꯑꯩꯅ ꯁꯨꯝ ꯌꯦꯡꯒꯅꯤ ꯌꯦꯡꯕꯅꯤ ꯃꯃꯥꯅ ꯏꯀꯥꯏꯅ ꯑꯣꯏꯗꯕ ꯉꯥꯡꯉꯤꯗꯨ ꯀꯩꯒꯤꯅꯣ ꯅꯪ ꯅꯅꯥꯗꯣ ꯂꯩꯊꯠꯂꯣ ꯍꯥꯏꯕ꯭ꯔꯣ ꯑꯩꯅ ꯈꯤꯇꯪ ꯉꯥꯡꯉꯨꯕꯒꯤꯅꯤꯅꯦ ꯅꯪꯅ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯦ ꯅꯠꯇꯦ ꯁꯨꯝ ꯌꯨꯝꯗ ꯆꯠꯅꯤꯡꯉꯛꯄꯩꯅꯤ ꯑꯩ ꯗꯗꯥꯗ ꯀꯩꯝꯇ ꯁꯥꯎꯗꯦ ꯀꯩꯗꯧꯕꯩ ꯁꯥꯎꯗꯣꯏꯅꯣ ꯌꯨꯝꯗ ꯆꯠꯅꯤꯡꯉꯁꯨ ꯍꯣꯔꯦꯟ ꯏꯔꯦꯟꯖꯅ ꯆꯠꯄ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯤꯗ ꯍꯧꯖꯤꯛ ꯇꯍꯥ ꯇꯍꯥ ꯈꯪꯆꯠ ꯆꯠꯅꯤꯡꯉꯩꯁꯤ ꯀꯩꯒꯤꯅꯣ ꯀꯩꯝ ꯇꯧꯗꯦ ꯑꯣ ꯀꯩꯁꯨ ꯇꯧꯗꯦꯕ
ꯑꯗꯨꯒ ꯆꯠꯂꯒꯦ ꯈꯣꯠꯂꯒꯦ ꯀꯥꯏꯅꯒ ꯑꯩꯉꯣꯟꯗ ꯀꯩꯝꯇ ꯍꯥꯏꯔꯝꯗꯕꯤ ꯊꯣꯛꯈ꯭ꯔꯤꯗꯨꯅ ꯑꯗꯨꯅ ꯀꯔꯤ ꯃꯔꯝꯒꯤ? ꯑꯗꯨꯁꯨ ꯀꯩꯝꯇ ꯇꯧꯗꯦ꯫ ꯍꯟꯗꯛꯇꯤ ꯃꯥꯂꯦꯝ ꯃꯈꯥ ꯇꯥꯔꯛꯈꯤꯗ꯭ꯔꯦ꯫ ꯁꯤꯟꯊꯥꯗ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯗꯨꯅ ꯂꯩ꯫ ꯇꯟꯖꯥꯗꯨꯗ ꯑꯣꯇꯣ ꯑꯃ ꯂꯥꯛꯄꯗꯨꯗ ꯁꯤꯟꯊꯥꯅ ꯈꯥꯝꯒꯦ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇꯨ ꯇꯤꯡꯊꯣꯛꯄꯅꯤ꯫ ꯃꯥꯂꯦꯝꯅ ꯈꯣꯟꯖꯦꯜ ꯀꯜꯂꯞ, "ꯅꯈꯨꯠ ꯃꯆꯥꯗꯣ ꯊꯨꯗꯦꯛꯄꯤꯌꯨ ꯍꯥꯏꯕ꯭ꯔꯣ?" ꯁꯤꯟꯊꯥ ꯇꯤꯡꯊꯣꯛꯂꯝꯕ ꯃꯈꯨꯠ ꯑꯗꯨ ꯐꯠ ꯊꯨꯅ ꯍꯟꯖꯤꯟꯈ꯭ꯔꯒ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯃꯥꯂꯦꯝꯗ ꯇꯔꯥꯎ ꯇꯔꯥꯎ ꯉꯛꯅ ꯌꯦꯡꯂꯛꯏ꯫ ꯃꯥꯂꯦꯝ ꯃꯉꯛꯇꯨ ꯏꯜꯂꯒ, "ꯒꯥꯔꯤꯗ ꯌꯥꯝ ꯊꯨꯅ ꯀꯥꯈꯠꯂꯣ꯫ ꯑꯩꯅ ꯒꯥꯔꯤ ꯊꯝꯕꯒꯤ ꯊꯧꯗꯣꯛꯑꯒ ꯊꯣꯛꯂꯛꯏꯁꯦ ꯅꯪ ꯀꯩꯒꯤꯅꯣ ꯈꯪꯗꯕ꯭ꯔꯥ?" ꯁꯤꯟꯊꯥ ꯒꯥꯔꯤꯗ ꯀꯥꯈꯠꯇꯦ, ꯇꯨꯃꯤꯟ ꯂꯩꯁꯤꯜꯂꯤ꯫ "ꯀꯥꯈꯠꯂꯣ ꯍꯥꯏꯕꯅꯦ!" ꯈꯪꯂꯥꯎ ꯂꯥꯎꯔꯛꯄꯗꯨꯗꯗꯤ ꯁꯤꯟꯊꯥꯗꯣ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯔꯝꯂꯒ ꯃꯅꯤꯡꯒꯤ ꯊꯣꯡꯗꯣ ꯍꯥꯡꯂꯒ ꯀꯥꯈꯠꯀꯦ ꯇꯧꯏ꯫ "ꯃꯃꯥꯡ ꯀꯥꯈꯠꯂꯣ!" ꯑꯃꯨꯛꯁꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗꯗꯤ ꯃꯃꯥꯡꯗ ꯑꯣꯏꯅ ꯀꯥꯈꯠꯂꯒ ꯇꯨꯃꯤꯟ ꯐꯝꯈ꯭ꯔꯦ꯫ ꯃꯥꯂꯦꯝꯁꯨ ꯀꯥꯈꯠꯂꯛꯇꯨꯅ, "ꯌꯨꯝꯗ ꯊꯤꯜꯂꯣ ꯍꯥꯏ ꯅꯠꯇ꯭ꯔꯣ?" "ꯁꯒꯣꯜꯕꯟꯗ." ꯃꯥꯂꯦꯝ ꯒꯥꯔꯤꯗꯨ ꯊꯧꯔꯒ ꯁꯤꯟꯊꯥꯕꯨ ꯊꯤꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯁꯤꯟꯊꯥ ꯅꯣꯡꯉꯥꯜꯂꯛꯄꯗꯒꯤ ꯀꯔꯤꯝꯇ ꯆꯥꯗ꯭ꯔꯤ ꯈꯪꯕꯅ ꯆꯥꯛ ꯂꯥꯝꯃꯝꯒꯅꯤ ꯍꯥꯏꯗꯅ ꯂꯝꯕꯤꯗ ꯈꯥꯝꯃꯤ꯫ ꯑꯗꯨꯒ ꯆꯤꯀꯟ ꯕꯤꯔꯌꯥꯅꯤ ꯂꯩꯔꯨꯔꯒ ꯒꯥꯔꯤꯗ ꯑꯃꯨꯛ ꯀꯥꯈꯠꯂꯦ꯫ "ꯁꯤ ꯆꯥꯁꯤꯜꯂꯣ." "ꯑꯩ ꯆꯥꯅꯤꯡꯗꯦ, ꯗꯗꯥ ꯁꯨꯝ ꯆꯥꯔꯣ." "ꯑꯩꯗꯤ ꯆꯥꯅꯤꯡꯗꯦꯅꯦ, ꯅꯪꯒꯤ ꯂꯩꯕꯤꯔꯛꯄꯅꯤ." "ꯑꯩꯁꯨ ꯆꯥꯅꯤꯡꯗꯦ." "ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯍꯣꯔꯦꯟ ꯌꯨꯝꯗ ꯑꯣꯏꯅ ꯆꯥꯔꯣꯀꯣ." ꯁꯤꯟꯊꯥꯗꯤ ꯈꯨꯝꯗꯦ꯫ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯥꯂꯦꯝ ꯏꯔꯦꯟꯖꯅ ꯄꯣꯂꯤꯊꯤꯟ ꯃꯌꯣꯝꯗꯣ ꯁꯤꯟꯊꯥꯒꯤ ꯃꯃꯥꯡꯗ ꯐꯖꯅ ꯊꯝꯃꯤ꯫ ꯑꯗꯨꯒ ꯒꯥꯔꯤꯗꯣ ꯊꯧꯕ ꯍꯧꯏ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯤꯟꯊꯥꯒꯤ ꯃꯌꯨꯝꯁꯨ ꯌꯧꯔꯦ꯫ ꯒꯦꯠꯇ ꯒꯥꯔꯤꯗꯣ ꯈꯥꯝꯃꯤ꯫ ꯍꯦꯛ ꯈꯥꯝꯕꯒ ꯁꯤꯟꯊꯥ ꯒꯥꯔꯤꯗꯒꯤ ꯊꯣꯡꯗꯣ ꯐꯠ ꯍꯥꯡꯂꯒ ꯃꯥꯂꯦꯝꯗ ꯀꯥꯍꯟꯅꯤ ꯉꯝꯗꯕꯤ ꯒꯦꯠꯇꯣ ꯍꯥꯡꯗꯣꯛꯂꯒ ꯆꯪꯈꯤ꯫ "ꯆꯦꯝꯆꯥ ꯀꯧꯕꯒ ꯅꯪꯕ ꯅꯠꯇꯦ, ꯌꯥꯝ ꯊꯨꯅ ꯆꯪꯈ꯭ꯔꯦ." ꯃꯥꯂꯦꯝꯗꯨ ꯅꯣꯛꯐꯦꯠ ꯇꯧꯏ꯫ "ꯉꯥꯡꯅꯕ ꯌꯥꯝ ꯋꯥꯗꯧꯔꯤꯅꯦ ꯁꯤꯗꯤ." ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯃꯥꯁꯨ ꯍꯟꯈꯤꯔꯝꯃꯤ꯫ ꯍꯤꯌꯥꯏꯔꯦꯜꯒ ꯏꯔꯩꯅꯨꯒꯗꯣ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯍꯜꯂꯛꯂꯝꯃꯤ꯫ ꯏꯔꯩꯅꯨꯗꯤ ꯃꯁꯥꯗꯣ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯒ ꯍꯤꯞꯈ꯭ꯔꯦ꯫ ꯍꯜꯂꯛꯄꯗ ꯁꯤꯖꯗꯤ ꯂꯩꯔꯝꯗꯦ꯫ ꯁꯤꯖ ꯂꯩꯔꯝꯗꯕꯗꯨꯗ ꯍꯤꯌꯥꯏꯔꯦꯜ ꯃꯃꯥꯗ ꯐꯣꯟ ꯇꯧꯏ꯫ "ꯍꯜꯂꯣ ꯏꯃꯥ, ꯀꯥꯏ ꯂꯩꯒꯦ? ꯑꯩꯈꯣꯏ ꯍꯜꯂꯛꯏ." "ꯑꯣ, ꯏꯃꯥꯁꯦ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯑꯦ, ꯅꯈꯣꯏ ꯉꯥꯏꯔꯝꯕꯅꯤ꯫ ꯍꯜꯂꯛꯃꯟꯗꯕꯗꯨꯗ ꯃꯔꯨꯞ ꯑꯃ ꯆꯠꯂꯤ꯫ ꯆꯥꯛ ꯏꯁꯤꯡꯒꯗꯣ ꯏꯔꯦꯟꯖꯅ ꯊꯤꯔꯒ ꯊꯝꯃꯝꯃꯕꯅꯤ꯫ ꯆꯥꯊꯣꯛꯅꯕ ꯇꯧꯔꯣꯀꯣ, ꯏꯃꯥ ꯀꯨꯏꯔꯣꯏ." ꯐꯣꯟꯗꯨ ꯊꯝꯈ꯭ꯔꯦ꯫ ꯃꯃꯥ ꯂꯩꯇ꯭ꯔꯕꯅꯤꯅ ꯏꯔꯩꯅꯨꯁꯨ ꯃꯁꯥ ꯉꯝꯗꯦ꯫ ꯆꯥꯛ ꯏꯁꯤꯡꯗꯨ ꯍꯤꯌꯥꯏꯔꯦꯜ ꯃꯥꯅ ꯇꯧꯕꯗ ꯃꯇꯥꯔꯦ꯫ ꯃꯥ ꯆꯥꯕ ꯆꯥꯗꯕ ꯏꯔꯩꯅꯨꯕꯨ ꯈꯖꯤꯛꯇꯪ ꯑꯣꯏꯔꯒꯁꯨ ꯄꯤꯖꯒꯦ ꯍꯥꯏꯗꯨꯅ ꯀꯤꯆꯟꯂꯣꯝꯗ ꯆꯪꯂꯛꯏ꯫ "ꯊꯥꯎꯁꯤꯗꯤ ꯑꯃꯨꯛ ꯆꯥꯁꯤꯟꯕ ꯅꯨꯡꯉꯥꯏꯔꯣꯏꯅꯦ ꯇꯧꯏꯁꯦ꯫ ꯃꯁꯥꯒ ꯅꯨꯡꯉꯥꯏꯇꯕꯁꯤꯗ ꯆꯝꯐꯨꯠ ꯑꯣꯏꯅ ꯄꯤꯖꯔꯒꯦ." ꯁꯤ ꯍꯥꯏꯔꯒ ꯆꯝꯐꯨꯠ ꯈꯖꯤꯛ ꯐꯨꯠꯄꯤꯔꯤ꯫ ꯃꯗꯨ ꯂꯣꯏꯔꯗꯨꯅ ꯏꯔꯩꯅꯨꯒꯤ ꯆꯥꯛꯇꯨꯅꯦ ꯆꯝꯐꯨꯠꯇꯨꯅꯦ ꯇꯧꯔꯒ ꯄꯨꯗꯨꯅ ꯀꯥꯈꯠꯂꯛꯂꯝꯃꯤ꯫ ꯇꯦꯕꯜꯗꯨꯗ ꯆꯥꯛꯇꯨ ꯇꯞꯅ ꯊꯝꯃꯤ꯫ "ꯆꯝꯐꯨꯠꯁꯦ ꯇꯧꯔꯒ ꯆꯥꯛꯁꯦ ꯈꯔ ꯆꯥꯊꯣꯛꯅꯕ ꯇꯧꯁꯤ." "ꯌꯥꯝꯕ, ꯑꯩ ꯆꯥꯛꯀ ꯀꯩꯝꯇ ꯆꯥꯅꯤꯡꯗ꯭ꯔꯦꯗ." "ꯅꯥꯔꯒ ꯆꯥꯗ꯭ꯔꯗꯤ ꯑꯗꯨꯅ ꯍꯦꯟꯅ ꯅꯁꯥꯗꯣ ꯐꯔꯔꯣꯏ꯫ ꯆꯥꯛ ꯆꯥꯗ꯭ꯔꯁꯨ ꯆꯝꯐꯨꯠꯁꯦ ꯈꯖꯤꯛ ꯆꯥꯅꯕ ꯇꯧꯁꯤ꯫ ꯁꯤ ꯍꯧꯒꯠꯂꯣꯁꯤ." ꯍꯤꯌꯥꯏꯔꯦꯜꯅ ꯏꯔꯩꯅꯨꯕꯨ ꯇꯞꯅ ꯍꯧꯒꯠꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯣꯟꯗ ꯉꯥꯗꯨꯅ ꯐꯝꯍꯜꯂꯒ ꯆꯝꯐꯨꯠꯇꯨ ꯁ꯭ꯄꯨꯟꯅ ꯇꯧꯔꯒ ꯃꯥꯅ ꯑꯣꯏꯅ ꯏꯟꯕꯤꯔꯛꯏ꯫ "ꯆꯥꯛꯁꯤꯁꯨ ꯈꯤꯇꯪ ꯏꯜꯂꯛꯀꯦꯀꯣ?" "ꯆꯥꯛ ꯆꯥꯅꯤꯡꯗꯦ." ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯒꯅ ꯆꯝꯐꯨꯠꯁꯦ ꯂꯣꯏꯅ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ, ꯑꯗꯨꯒ ꯍꯤꯗꯥꯛ ꯆꯥꯊꯣꯛꯅꯕ." ꯍꯤꯌꯥꯏꯔꯦꯜꯅ ꯏꯟꯕꯤꯔꯒ ꯆꯝꯐꯨꯠꯇꯨꯁꯨ ꯈꯔ ꯆꯥꯔꯦ꯫ ꯈꯔ ꯆꯥꯔꯒ ꯑꯣꯛꯑꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯇꯣꯛꯏ꯫ ꯃꯗꯨ ꯂꯣꯏꯔꯒ ꯑꯃꯨꯛ ꯍꯤꯗꯥꯛ ꯒꯨꯂꯤꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯄꯤꯖꯩ꯫ "ꯌꯥꯝꯕꯨꯡꯁꯨ ꯆꯥꯛꯇꯨ ꯆꯥꯊꯣꯛꯄꯤꯔꯣ, ꯄꯨꯡ ꯌꯧꯔꯝꯃꯅꯤ." "ꯑꯩꯗꯤ ꯀꯌꯥꯕꯨ ꯆꯥꯅꯤꯡꯕ ꯑꯣꯏꯗ꯭ꯔꯦꯗ, ꯅꯪꯒꯤ ꯏꯁꯥꯅ ꯂꯣꯏꯁꯤꯟꯁꯤꯁꯦ꯫ ꯅꯁꯥꯗꯨꯁꯨ ꯌꯥꯝ ꯁꯥꯒꯠꯂꯤꯗꯣ, ꯂꯥꯏꯕꯛꯇ ꯏꯁꯤꯡ ꯂꯨꯝꯕꯨ ꯁꯥꯕ ꯇꯧꯔꯒ ꯐꯤ ꯊꯝꯕꯤꯔꯛꯀꯦ." "ꯌꯥꯔꯅꯤꯌꯦ, ꯌꯥꯝꯕꯨꯡꯁꯨ ꯆꯥꯛꯇꯨ ꯆꯥꯊꯣꯛꯄꯤꯔꯣ꯫ ꯑꯩꯁꯨ ꯏꯁꯥꯁꯦ ꯀꯥ ꯍꯦꯟꯅ ꯁꯣꯟꯕ ꯅꯠꯇꯦ, ꯑꯩ ꯁꯨꯝ ꯊꯧꯖꯍꯧꯔꯒꯦ." "ꯉꯁꯥꯏꯁꯨ ꯑꯀꯟꯕꯤ ꯁꯥꯗꯅ ꯏꯔꯨ ꯂꯨꯖꯔꯨꯕꯩ ꯅꯠꯇ꯭ꯔꯣ ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ ꯍꯦꯟꯖꯤꯜꯂꯤꯗꯣ? ꯌꯥꯔꯦ ꯇꯨꯃꯤꯟ ꯂꯩꯌꯨ, ꯅꯥꯔꯗꯤ ꯑꯩ ꯁꯨꯝ ꯇꯧꯔꯒꯦ." ꯏꯔꯩꯅꯨꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ "ꯌꯥꯝꯕꯨꯡꯁꯦ ꯁꯨꯃꯥꯏꯅꯒ ꯐꯕ꯭ꯔꯣ?" ꯋꯥꯇꯥꯒꯗꯤ ꯀꯞꯄꯨ ꯀꯞꯅꯤꯡꯉꯦ ꯑꯣꯏꯕ꯫ "ꯍꯣꯏ ꯏꯕꯦꯝꯃ, ꯃꯇꯝ ꯈꯔ ꯑꯩꯅ ꯊꯃꯣꯏ ꯄꯥꯜꯂꯨꯗꯕꯗꯨꯗ ꯃꯗꯨꯗ ꯕꯦꯁ ꯇꯧꯔꯒꯅꯦ ꯑꯩꯒꯤ ꯐꯤꯕꯝꯗꯣ
ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯗꯕꯩ ꯅꯤꯡꯗꯅ ꯑꯗꯨꯝ ꯂꯩꯔꯗꯤ ꯌꯥꯔꯣꯏ ꯁꯤꯗꯩꯗꯤ ꯇꯞꯅ ꯇꯞꯅ ꯁꯨꯝ ꯈꯪꯒꯗꯕꯅꯤ ꯑꯩꯒꯤ ꯏꯒꯨꯟꯁꯦ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯃꯥꯂꯦꯝꯒꯤ ꯀꯣꯜ ꯂꯥꯛꯏ ꯍꯤꯌꯔꯦꯜ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯐꯣꯟꯗꯨ ꯂꯧꯔꯒ ꯃꯥꯂꯦꯝ ꯀꯩꯗꯧꯔꯦ ꯚꯥꯏ ꯆꯝꯆꯥꯗꯣ ꯃꯌꯨꯝꯗ ꯑꯣꯏꯅ ꯊꯤꯟꯕꯤꯌꯣꯅ ꯊꯤꯟꯕꯤꯔꯨꯔꯕꯅꯤꯀꯣ ꯑꯦ ꯆꯠꯄꯅ ꯁꯤꯗꯩ ꯆꯠꯈ꯭ꯔꯒ ꯍꯟꯕꯅ ꯃꯌꯨꯝꯗ ꯍꯜꯂꯤꯅ ꯀꯩꯒꯤ ꯃꯌꯨꯝꯗ ꯀꯔꯤ ꯂꯩ ꯍꯥꯏꯒꯦ ꯃꯥꯕꯣ ꯈꯪꯗꯦ ꯃꯌꯨꯝꯗ ꯊꯤꯟꯕꯤꯌꯣꯅ ꯊꯤꯟꯈ꯭ꯔꯕꯅꯤ ꯑꯣ ꯐꯔꯦ ꯐꯔꯦ ꯀꯣꯟꯅ ꯏꯃꯥꯒ ꯍꯥꯏꯅꯔꯖꯔꯁꯅꯤ ꯍꯣꯏ ꯚꯥꯏ ꯐꯣꯟꯗꯣ ꯑꯃꯨꯛ ꯊꯝꯅꯈ꯭ꯔꯦ ꯀꯩ ꯍꯥꯏꯅꯣ ꯌꯥꯝꯕꯣ ꯍꯣꯏ ꯆꯝꯆꯥꯗꯣ ꯃꯌꯨꯝꯗ ꯑꯣꯏꯅ ꯑꯃꯨꯛ ꯊꯤꯜꯂꯣꯅ ꯊꯤꯟꯈ꯭ꯔꯦ ꯑꯦ ꯃꯥꯗꯤ ꯀꯩꯒꯤ ꯑꯗꯨꯗꯤ ꯀꯩꯗꯧꯔꯖꯥꯠꯅꯣ ꯅꯤꯡꯉꯛꯄ ꯇꯧꯕꯅꯦꯃꯤ ꯀꯩꯅꯣꯝ ꯁꯣꯏꯗꯅ ꯇꯧꯅꯤꯡꯉꯝꯃꯅꯤ ꯑꯗꯨꯒꯤꯅꯤ ꯆꯝꯆꯥꯁꯦ ꯃꯉꯥꯎ ꯌꯥꯝ ꯊꯤꯔꯤꯁꯦ ꯀꯩꯒꯤꯅꯣ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯃꯥꯒ ꯃꯄꯥꯒꯅ ꯀꯦꯅ ꯌꯦꯡꯂꯛꯄ ꯃꯥꯅ ꯄꯤꯌꯨ ꯇꯧꯒꯦ ꯍꯥꯏꯔꯤꯉꯩ ꯑꯗꯨꯝ ꯊꯤꯡꯗꯕ ꯑꯗꯨꯒꯤꯅꯤ ꯍꯧꯖꯤꯛ ꯆꯥꯎꯔꯛꯑꯒ ꯋꯥꯗꯅ ꯇꯧꯔꯤꯁꯦ ꯍꯩꯅ ꯇꯥꯟꯅꯕꯁꯨ ꯑꯝꯇ ꯌꯥꯗ꯭ꯔꯦꯗꯅꯁꯦ ꯑꯗꯨꯕꯨꯗꯤ ꯋꯥꯈꯜ ꯈꯟꯊꯕ ꯉꯝꯗ꯭ꯔꯦ ꯇꯧꯔꯤꯅꯤ ꯈꯔ ꯂꯩꯔꯒ ꯒ꯭ꯌꯥꯟ ꯑꯗꯨꯝ ꯇꯥꯖꯔꯛꯁꯅꯤꯗ ꯑꯩꯗꯤ ꯆꯝꯆꯥꯁꯦ ꯅꯨꯡꯕꯨ ꯅꯨꯡꯁꯤꯔꯤ ꯌꯥꯝꯅ ꯁꯣꯝꯗꯅ ꯁꯤꯟꯊꯥꯗꯣ ꯃꯃꯥꯅ ꯉꯥꯡꯂꯤ ꯑꯁꯪꯕꯤꯗꯣ ꯍꯩꯖꯤꯡꯄꯣꯠ ꯑꯃ ꯆꯠꯂꯨꯕꯒꯤ ꯍꯜꯂꯛꯄꯗ ꯃꯆꯥ ꯂꯩꯔꯝꯕꯗꯨꯗꯗꯤ ꯃꯐꯤ ꯃꯔꯣꯜꯗꯣ ꯍꯣꯡꯗꯣꯛꯅ ꯀꯔꯤ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯑꯒꯦ ꯍꯥꯏꯕꯅꯤꯗ ꯅꯪꯅ ꯑꯃꯨꯛ ꯍꯜꯂꯛꯏꯁꯦ ꯆꯠꯀꯅꯤꯅ ꯑꯩꯉꯣꯟꯗ ꯈꯪꯍꯜꯂꯝꯗꯈꯩ ꯍꯨꯔꯥꯜꯂꯒ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯉꯁꯤ ꯑꯃꯨꯛ ꯂꯩꯔꯝꯃꯤ ꯍꯥ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯤꯗ ꯁꯤꯅ ꯑꯃꯨꯛ ꯂꯩꯔꯗꯤ ꯏꯔꯦꯟꯖꯅꯥꯗ ꯂꯩꯕ ꯌꯥꯗꯕ꯭ꯔꯣ ꯅꯪꯕꯣ ꯌꯨꯝꯗ ꯂꯩꯔ ꯀꯩꯗꯧꯔꯒꯦ ꯌꯥꯝ ꯂꯩꯍꯟꯅꯤꯡꯗꯕ꯭ꯔꯣ ꯑꯩꯁꯦ ꯍꯩꯃꯥ ꯂꯩꯍꯟꯅꯤꯡꯗꯕꯒꯤ ꯋꯥ ꯅꯠꯇꯦꯅꯦ ꯅꯪꯕꯣ ꯅꯍꯥꯟꯅ ꯌꯨꯝꯁꯤꯗ ꯅꯣꯡ ꯅꯤꯅꯤꯗ ꯂꯩꯌꯨ ꯌꯥꯗꯈꯩ ꯆꯦꯟꯈ꯭ꯔꯦ ꯑꯗꯨꯒ ꯉꯁꯤꯅ ꯑꯃꯨꯛ ꯌꯨꯝꯁꯤꯗ ꯂꯩꯔꯝꯃꯤꯁꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ ꯀꯅꯥꯅ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯔꯛꯑꯒꯦ ꯌꯨꯝꯗ ꯑꯃꯨꯛ ꯂꯩꯅꯤꯡꯉꯛꯄꯩ ꯂꯥꯛꯏꯕ ꯀꯅꯥꯝꯇꯅ ꯀꯩꯝ ꯍꯥꯏꯗꯦ ꯑꯩꯅꯦ ꯅꯪꯒꯤ ꯅꯒꯨꯟ ꯆꯞ ꯆꯥꯅ ꯈꯪꯕꯖꯥꯠꯅꯤ ꯑꯣꯏꯗꯕ ꯉꯥꯡꯒꯅꯨ ꯅꯪꯁꯦ ꯑꯩꯅ ꯄꯣꯛꯂꯤꯕ ꯏꯆꯥꯅꯤ ꯀꯅꯥꯒ ꯀꯔꯤ ꯇꯧꯅꯔꯛꯄꯒꯤꯅꯣꯕ ꯅꯪꯅ ꯇꯧꯔꯤꯕ ꯅꯤꯡꯉꯥꯏꯁꯦ ꯑꯁ ꯌꯥꯝ ꯍꯪꯉꯤꯌꯦ ꯆꯕꯦꯡ ꯁꯨꯝ ꯉꯥꯡꯂꯦ ꯑꯗꯨꯗꯅꯦ ꯑꯩꯅ ꯑꯁꯪꯕꯤ ꯁꯪꯇ꯭ꯔꯤꯛ ꯁꯪꯕꯤꯅ ꯍꯥꯏꯗꯣ ꯀꯩꯁꯨꯝ ꯇꯧꯅꯔꯛꯇꯦ ꯍꯥꯏꯕꯅꯤ ꯍꯩꯃꯥ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯌꯥꯝ ꯉꯥꯡꯅꯤꯡꯉꯗꯤꯅꯦ ꯅꯪꯅ ꯑꯗꯨꯝ ꯉꯥꯡꯍꯧꯔꯣ ꯁꯤ ꯍꯥꯏꯔꯝꯂꯒ ꯁꯤꯟꯊꯥ ꯐꯦꯠ ꯇꯧꯔꯝꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ ꯃꯁꯤ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯀꯣ ꯃꯁꯦ ꯋꯥꯒ ꯑꯃꯇꯅꯦ ꯉꯥꯡꯅꯕ ꯌꯥꯔꯣꯏꯗꯧꯔꯤꯅꯤ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯁꯨ ꯑꯣꯏꯁꯤꯜꯂꯛꯂꯦ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂꯕ ꯃꯇꯨꯡ ꯃꯥꯂꯦꯝ ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯕ ꯆꯪꯂꯛꯂꯝꯃꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗꯨꯃ ꯊꯕꯛ ꯑꯇꯩ ꯆꯠꯊꯣꯛꯇꯨꯅ ꯅꯤꯡꯁꯤꯡꯂꯨꯗ꯭ꯔꯕ ꯏꯆꯤꯛ ꯆꯤꯛꯂꯕ ꯅꯥꯏꯇꯣꯝ ꯂꯩꯔꯕ ꯃꯇꯝꯗꯗꯤ ꯁꯤꯟꯊꯥꯕꯨ ꯅꯤꯡꯁꯤꯡꯂꯛꯏ ꯃꯉꯥꯎ ꯊꯤꯕ ꯃꯇꯧ ꯑꯗꯨꯅꯁꯨ ꯀꯥꯎꯕ ꯉꯝꯍꯟꯗꯕꯅꯤ ꯄꯨꯟꯁꯤꯗ ꯅꯧꯅ ꯊꯦꯡꯅꯕ ꯑꯣꯏꯔꯒꯁꯨ ꯅꯣꯡꯃꯈꯛ ꯄꯨꯜꯂꯨꯕꯗꯨꯅ ꯅꯤꯡꯁꯤꯡꯅꯕ ꯃꯉꯥꯎ ꯊꯤꯕ ꯊꯕꯛ ꯑꯃꯗꯤ ꯇꯧꯔꯝꯂꯦ ꯅꯨꯡꯁꯤꯗꯦ ꯄꯥꯝꯗꯦ ꯑꯉꯥꯡ ꯑꯣꯏꯔꯤ ꯍꯥꯏꯅꯗꯤ ꯍꯥꯏꯕꯤꯔꯤ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯗꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯅꯤꯡꯁꯤꯡꯂꯤ ꯐꯃꯨꯡꯗ ꯐꯝꯂꯒ ꯂꯦꯞꯇꯣꯞꯇ ꯄꯨꯊꯣꯛꯂꯒ ꯁꯥꯎꯠꯀꯤ ꯐꯤꯜꯝ ꯑꯃ ꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯅꯤ ꯉꯥꯏꯍꯥꯛꯀ ꯁꯨꯝ ꯌꯦꯡꯂꯝꯕꯅꯤ ꯑꯗꯨꯕꯨ ꯐꯤꯜꯝꯗꯨꯗ ꯄꯨꯛꯅꯤꯡ ꯀꯌꯥ ꯏꯂꯨ ꯂꯨꯞꯁꯤꯜꯂꯨ ꯍꯥꯏꯕ ꯌꯥꯔꯝꯗꯦ ꯐꯤꯜꯝꯁꯨ ꯊꯥꯔꯤ ꯋꯥꯈꯜꯗꯨꯗꯤ ꯑꯇꯣꯞꯄ ꯑꯃꯗ ꯐꯥꯏꯔꯤ ꯃꯥꯕꯨ ꯇꯨꯝꯃꯝꯃꯗ꯭ꯔꯅ ꯇꯧꯔꯤꯁꯤꯕꯣ ꯈꯟꯅ ꯄꯨꯡꯗꯨꯁꯨ ꯑꯃꯨꯛ ꯌꯦꯡꯉꯤ ꯄꯨꯡ 10:30 ꯑꯗꯨꯃꯥꯏꯅ ꯇꯥꯁꯤꯜꯂꯝꯂꯦ ꯂꯦꯞꯇꯣꯞꯇꯨ ꯃꯨꯠꯊꯠꯂꯒ ꯇꯞꯅ ꯈꯨꯝꯖꯤꯜꯂꯒ ꯅꯥꯀꯜꯗ ꯊꯝꯈꯤ ꯑꯗꯨꯒ ꯃꯥꯒꯤ ꯐꯣꯟꯗꯨ ꯄꯨꯊꯣꯛꯂꯒ ꯋꯥꯆꯞ ꯆꯪꯉꯤ ꯁꯤꯟꯊꯥꯒꯤ ꯆꯦꯠꯇ ꯆꯪꯉꯤ ꯅꯝꯕꯔꯗꯣ ꯍꯥꯟꯅ ꯁꯦꯚ ꯇꯧꯁꯤꯟꯒꯦ ꯇꯧꯏ ꯉꯔꯥꯡ ꯇꯧꯗ꯭ꯔꯤꯕꯅꯤ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯆꯝꯆꯥ ꯍꯥꯏꯅ ꯁꯦꯚ ꯇꯧꯁꯤꯜꯂꯤ ꯑꯗꯨꯒ ꯑꯣꯟ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯤ ꯇꯥꯟ ꯆꯥꯅꯅ ꯅꯨꯄꯤ ꯃꯥꯁꯨ ꯑꯣꯟ ꯂꯩꯔꯝꯃꯤ ꯉꯥꯏꯍꯥꯛ ꯑꯣꯟꯂꯥꯏꯟ ꯍꯥꯏꯅ ꯉꯥꯟꯗꯨꯅ ꯂꯩꯔꯤꯕꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯃꯦꯁꯦꯖ ꯊꯥꯁꯤꯔꯥ ꯍꯥꯏꯅ ꯋꯥ ꯑꯃꯨꯛꯁꯨ ꯈꯜꯂꯤ ꯑꯗꯨꯕꯨ ꯀꯔꯤ ꯊꯥꯒꯅꯤ ꯈꯟꯕꯗ ꯈꯟꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ ꯈꯟꯈꯩ ꯈꯜꯂꯝꯂꯒ ꯊꯥꯔꯝꯗꯕꯤꯗ ꯑꯣꯏꯅ ꯑꯃꯨꯛ ꯋꯥꯆꯞꯇꯒꯤ ꯊꯣꯛꯂꯛꯏ ꯐꯣꯟꯗꯣ ꯑꯃꯨꯛ ꯂꯣꯛ ꯇꯧꯁꯤꯜꯂꯒ ꯅꯥꯀꯜꯗ ꯊꯝꯈ꯭ꯔꯦ ꯃꯥꯅ ꯇꯧꯔꯤꯕꯗꯨ ꯀꯔꯤꯅꯣ ꯈꯪꯗꯦ ꯃꯁꯥꯁꯨ ꯚꯥꯞ ꯑꯃ ꯏꯇꯥ ꯇꯥꯖꯗꯦ ꯅꯥꯀꯜꯗ ꯊꯝꯈ꯭ꯔꯕ ꯐꯣꯟꯗꯣ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯈꯤꯕꯒꯤ ꯚꯥꯏꯕ꯭ꯔꯦꯠ ꯇꯧꯔꯛꯄꯗꯨꯗꯗꯤ ꯍꯔꯥꯎꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯝꯄꯦꯅꯤꯒꯤ ꯃꯦꯁꯦꯖ ꯂꯥꯛꯄ ꯑꯣꯏꯔꯒ ꯂꯩꯔꯝꯃꯤ ꯐꯣꯟꯗꯣ ꯑꯃꯨꯛ ꯂꯪꯊꯣꯛꯇꯨꯅ ꯊꯝꯃꯤ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯋꯥꯈꯜ ꯈꯜꯂꯒ ꯇꯨꯃꯤꯟ ꯂꯩ ꯇꯧꯐꯝ ꯈꯪꯗꯕꯗꯒꯤ ꯐꯣꯟꯗꯣ ꯑꯃꯨꯛ ꯇꯥꯏ ꯂꯪꯊꯣꯛꯈ꯭ꯔꯕ ꯐꯣꯟ ꯑꯗꯨ ꯂꯥꯝꯗꯨꯅ ꯂꯧꯔꯒ ꯐꯦꯁꯕꯨꯛ ꯆꯪꯒꯦ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯋꯥꯆꯞꯇ ꯃꯦꯁꯦꯖ ꯑꯃ ꯈꯪꯂꯛ ꯂꯥꯛꯄꯗꯨꯗ ꯆꯪꯁꯤꯜꯂꯤ ꯗꯗꯥ
ꯃꯦꯁꯦꯖꯇꯣ ꯌꯥꯝ ꯊꯨꯅ ꯔꯤꯄ꯭ꯂꯥꯏ ꯇꯧꯏ꯫ ꯍꯥꯎꯅꯦ, ꯆꯥꯛ ꯆꯥꯔꯕꯣ? ꯆꯥꯔꯤ, ꯅꯪꯗꯤ ꯆꯥꯔꯕꯣ? ꯍꯣꯏ, ꯑꯩꯁꯨ ꯆꯥꯔꯤ꯫ ꯀꯩ ꯃꯊꯦꯜ ꯆꯥꯔꯕ ꯅꯪꯗꯤ? ꯆꯝꯊꯣꯡ ꯆꯥꯏ꯫ ꯑꯗꯨ ꯗꯗꯥ, ꯑꯩ ꯀꯩꯅꯣꯝꯇ ꯗꯗꯥꯗ ꯍꯥꯏꯖꯒꯦ꯫ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯅꯣ ꯅꯪꯕꯣ? ꯍꯥꯏꯌꯨ ꯍꯥꯏꯌꯨ꯫ ꯑꯁꯦꯡꯀꯤ ꯑꯩꯅ ꯍꯥꯏꯕꯗꯣ ꯗꯗꯥ ꯌꯥꯔꯔꯣꯏ ꯍꯥꯏꯔꯣ? ꯃꯦꯁꯦꯖꯇꯣ ꯎꯕꯗ ꯃꯥꯂꯦꯝ ꯃꯦꯁꯦꯖ ꯔꯤꯄ꯭ꯂꯥꯏ ꯇꯧꯗ ꯆꯞ ꯌꯨꯡꯅ ꯁꯪꯇ꯭ꯔꯤ ꯃꯦꯁꯦꯖ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯔꯤ꯫ ꯉꯥꯏꯍꯥꯛ ꯌꯦꯡꯂꯒ, ꯆꯝꯆꯥ, ꯅꯪ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯔꯤ꯫ ꯑꯣꯏꯔꯁꯨ ꯑꯩ ꯗꯗꯥ ꯅꯨꯡꯁꯤ꯫ ꯂꯥꯏꯔꯤꯛ ꯇꯝꯃꯤꯗꯣ ꯍꯥꯟꯅ ꯏꯔꯦꯟꯖꯟ ꯇꯝꯈꯣ꯫ ꯂꯥꯏꯔꯤꯛꯁꯨ ꯇꯝꯅꯤ, ꯗꯗꯥꯁꯨ ꯅꯨꯡꯁꯤꯒꯦ, ꯌꯥꯕ꯭ꯔꯣ? ꯗꯗꯥꯅ ꯅꯨꯡꯁꯤꯕꯤꯗ꯭ꯔꯁꯨ ꯑꯩꯁꯨ ꯅꯨꯡꯁꯤꯖꯒꯦ ꯀꯣ ꯗꯗꯥ? ꯑꯉꯥꯡꯅ ꯐꯣꯟ ꯌꯥꯝ ꯄꯥꯏꯒꯅꯨ, ꯄꯨꯡꯁꯦ ꯊꯦꯡꯉꯕꯅꯤ꯫ ꯇꯨꯝꯊꯣꯛꯅꯕ ꯇꯧꯔꯣꯀꯣ ꯆꯝꯆꯥ꯫ ꯍꯌꯦꯡ ꯑꯃꯨꯛ ꯊꯥꯔꯛꯑꯣ꯫ ꯉꯁꯤꯒꯤꯗꯤ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤꯀꯣ꯫ ꯇꯨꯝꯊꯣꯛꯑꯣ꯫ ꯃꯦꯁꯦꯖ ꯑꯗꯨꯒꯤ ꯔꯤꯄ꯭ꯂꯥꯏ ꯑꯣꯏꯅ ꯄꯦꯕꯒꯤ ꯏꯃꯣꯖꯤ 3 ꯂꯥꯛꯏ꯫ ꯃꯥꯂꯦꯝ ꯌꯦꯡꯂꯝꯂꯒ ꯔꯤꯄ꯭ꯂꯥꯏꯗꯤ ꯇꯧꯔꯨꯗ꯭ꯔꯦ꯫